Isagi mingan haibi hojiksi minister gi da akoi mayam ama maige awang maige gi tongan tongan bar chalu busing do kari response pibi rai aduga hai basida khoi memorandum du dangrang khoi waro talu ki answer p1 haidana adu kari si minister gi side kari phongto pi da haibi isana sakan ta ki ai mi khangbai jam debla tok ong lai kai kheti gaw kendra isa club na kon bam pham de ke laksa bane ai joint secretary oina tau puja bane ai honorable siam unaba sangjaru bane ngasi gi kanu sigi koi gi mari lainana adaida honorable siam na ngasi ai koina pizari ba memorandum direct maksa responsibility amanta loktra mana adagi hauziki manipur da lai ba tampak da lai ba step forcing sa magi power se amta yaudre simak direct mana honorable siam na dum mayam da haibire aduga thainagi matamamagi honorable koigi xcm ibobigi matamdadi koigi step portion se thonga yam lai power yam na pai power sakti sinai haujikti mihan mipun tawdana bagi sakti moida kan control tawgre aduduna koigi law and order se ngakpada kitang kano tawine na tumahare na tampakta lairi jida asiana thoi ba tampakta di kapi basina kamaina moida mi hatana bagi kanu piri bano kapi piria na hairaga karigi misimina tho alibano na hangba matamda mana dumaina haidi hojik moigi kari lama ba atopa da vote tawri adagi kanu mayam ama thajalakini ada asame phan thajalake haibada mana yaningdre asame phan di pamdre adudina biase kumboina thajan birona dumai taroga ngainaraga leibani tha mari manga sangini sigi solution ama purakna bu khatna bada hojiki oina di responsibility amta lawaktra amara state force se kemta power pidre hai power sole hare akanta mi han pun tawdana ba kanta tawdana bagi moida order ma thokre adudana moise power yam sole matam amagi action ibobigi matam dadi power yam kalisimak direct haibire damu basinko power sole je se moida power scenario haira state security je power je moi ni yam state security mi se amre moida mi han pun tawdana ba moida order tawre ha ba minister habadi lairiba tampaki oigera singdi oigera any mafam khuding maktane moi sim ha mi kun tawdana ba adumba tawdana bagi kanu se moina order thokre sin hareis oire sidi bjp gi sakas na lapadagi thokiba ko ne haba akoi side dagi apamba hairam majina hoina mapalamda bot ki duty sakiba security singdo moise halaaga arrangement do adum khara sintok sintin tawge na hai singdana akoi mapalamdai lakpa army hai tare forcing do thamaga akoi tapakdana akoi state ki se thambana adumai hai aduga akoina haibasina sigi posinga nai maraksida akoigi irangche angangsing sisu koi phajan basu mama singjina khatang su ware ko kaino da tension ngakta leinarbanina aduna sigi maraksida asiana asi am tholabanina akoina semgi saita haisina mapalamda duty sakiba security force mayam se ngai boina akoi hoji ki oina akoi irangche semgi saita gi akoina kitangdi control tawbiyo haiba akoigi apambaje prajana kaigino da sum si hajikta su si tawnari sini akoi mama singsu isa sing thobanina matung inare isa singsu su gyan ta bang akta oide gyan ta ba kharan ta re ta da bang ta damni na sai tagi akoina si tawnu no haga moina sai te karan lama tawni dei mama singsu tension ngang lai banina akoi kasu da tab da akoi maitai ma sen si da adum yeng thinaraga irang sagan na lairaga akoi punsi sumang ni aso pan choina ya laini aduna akoina sar sem da haise akoigi ngakpi sembiro sana haisina magi aningwa pamje hajingma akoida noide haidokpa yade kaino da aina haidoraga aina tawba ngamdradi ai sem ori se tha ani ga numi kharani khak oibanina ai adude haiba ngamgiro ai matam kitang changni haide semgi saitagi kana yawo semgi do leram loima anamba mantri loin sure sida govinda yauramde aduga akoi khuraigi akoi onaben yai ma yauramde aduga hengangi ma yauramde atai di loi suhore onthokani haibase moi hajik khodi kitang thummalli ai adugi poto haidu khiroge hai mana aisu oiba koidri aisu like tamba gumne aduna aisu mayam
ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯁꯤꯒ ꯈꯟꯅꯔꯒ ꯃꯣꯏꯗ ꯁꯖꯦꯁꯟ ꯂꯧꯔꯒ ꯑꯩꯁꯦ ꯇꯧꯕ ꯌꯥꯕꯗꯤ ꯇꯧꯒꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯅꯣꯏꯗ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯝꯗꯦ ꯑꯩꯅ ꯍꯥꯏꯔꯨꯒ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯄ꯭ꯔꯖꯥꯅ ꯑꯩꯈꯣꯏ ꯋꯥꯔꯧꯅꯤ ꯍꯥꯏꯕꯩꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯥꯏꯅ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯁꯨ ꯁꯤꯅꯤ ꯁꯣꯛꯁꯨ ꯁꯣꯛꯅꯤ ꯁꯨꯐꯝ ꯆꯥꯐꯝ ꯑꯉꯥꯡꯁꯤꯡ ꯏꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯁꯨ ꯑꯝꯇ ꯐꯪꯗ꯭ꯔꯕꯅꯤꯅ ꯁꯤꯗ ꯁꯤꯑꯦꯝꯒꯤ ꯁꯥꯏꯠꯇꯒꯤ खितंग कंट्रोल तौरगा शांति खितंग लेनबसे मतम सि होटनबियोना अखोई अपाम हाइरमेबा मिंगे तो आई नोमाइथेम ओंबी मेम्सना आई मुरांग कंबुसाजे मखा लेकाई वुमेन वेलफेयर एसोसिएशन सेक्रेटरी